Welcome to Real Voice. Portugal ki football legend Cristiano Ronaldo na yamnamak surprising oiba mongda Saudi Arabki football club Al-Nassr da join tawkiba asida magi fans sing na ngakchana bagaloin na khangning ba supoknari afawba player Ronaldo na Saudi gi club ta sanadori ba angak pani Messi karam na no Saudi Arab na lupa kaya ga maga contract tawnari ba asigubo hang kaya ni Al-Nassr da Ronaldo chahi ani makhai ki contract ni hairi amasung total lupa 214 million muk ni hai amasung masidagi hena bu phangbagi wani masigi mangda Ronaldo Manchester United ta sanarambani amasung club asidagi mahak thorakre handak Qatar gi World Cup ta Ronaldo masagi personal record ama toram ki banatana atai thoido ko performance laikidi miam hainaki Ronaldo handak ki World Cup asigi matungda totally soccer life tagi tok tuna famkhragani Ronaldo masamak nasu football career continue oinira oiroida haibas confirm da item di Messi ki card so asi mangai World Cup final lawkiba match aduna aroiba match oigani kaina pak sanna pau sandokra batungda amuk pau thoraki madudi mahak hanna sanakini haiduna Amoromda Neymar gi pau na kamdori ba Neymar retire lawkraba lawdriba haiba ki news khangba ngamdre masini oidi se tawbagi di chahi kya dagi football da ngawraklaba fan kayana makoi bu ubuda ka ngawnariba mafam kaya da interview chatliba achubu chubu program singde piriba izzat makoi na phangliba paisa punamak thadoklaga potha ki ba haiba se makoi gi oina awaba matang amasu oiramgani Well, Ronaldo hojik Al-Nassr Club Saudi Arabki contract makhada leire 2025 phawba sanatori ni Al-Nassr Club kayam paisa paibano kari background no hadak makhoina Ronaldo bu asuk yama paisa chading tawtuna rausilliba asina kai praman no makhoina tawningliba makhoina handak Ronaldo ga contract sign tawniriba mamal asina amuk hena Ronaldo expensive player most valuable player of the world tahalle handak Saudi gi club ka Ronaldo ga tawnari deal gi value ase tabad kok ngawi Messi digi yamna hen bagi wani handak ki deal gi value ase magi oina fajaba scope ni fajana paisa phak pagi tanjani Saudi amati Ronaldo gi handak ki deal ase football itihas da khwaida ki tang ba deal khara gi manung de challi bo hairi Ronaldo na handak phangdori base Indian paisa da crore kayani amasung masi Messi dagi yamna hen bagi wani Al-Nassr club na official oina phogdoraki Ronaldo ka tawri batila se supnagi club ki nati but ai khoi gi leibak ta nauna hawgalak liba angang singi generation bu inspire tawbagi tamakni Ronaldo nanggi anobu yum sida welcome tawri haina club asina makhata haiki 2025 phawda total man phangdori basi Indian money da crore kaya tangni It means Messi na panglamba adugi 5 times heli. Messi da Paris Saint-Germain na par year asuk yam na pidi hai. Adubu handak ti Ronaldo na Messi gi salary de yam hen kre deal asigi mangda Ronaldo Manchester United ta yana bagi matungi na thadok lamle aduga Arab ki club asida join tawkre Ronaldo na hai ai nauna atopalai bak amada maruina Asia gi country amada sana gi tawbasida nungai phawi Ronaldo gi handaki step asida magi football fans sing yam na harauni hairi especially Asian sing maram di mana football ase Asia da anoba saktam ama pukhalakani haina thaje Saudi ki mi sing di ngawkre handak ki World Cup ta Ronaldo yamna performance phajabagi phajaki natte adubu Saudi Arab ki mi sing gi thamoi di joy to bangam ki boy Ronaldo gi anoba journey ase mai pak boy rasanu amromda Messi handak pau ithok thorakte World Cup lawkrabagi matungda harau tayamna magi country di yamna izzat thak na wang na makoibu welcome to khwi matungda Messi khoi handak tumina lairi makha ta ba kari oini haiba ki pau ilai laitri so thanks for watching